NIT की program da permanent campus thamlagani haina koi yumnam kemchana su lauthopi ke Brexit Bharat hohen bade NIT ki maruoin hoiba thodang laurgani National Institution of Technology NIT na Manipur amasung India pumba chokhatpa amasung Brexit Bharat hohen bada achoba maru oiba thodang lauri haina Chief Minister yumnam kemchana phongdokre amasung hojik lariba temporary campus nataba permanent oiba campus amasu athuba matamda semlagani haina gasu lauthopiram yojamase koi NIT ki matang da koi ngarang si tongan lama du da loisalak laba mahiroi sing da su koi certificate momento bithopa ki program am su ngarang loisalak da su koi saruk yakhe du jamasi da koi NIT oiba temporary nataba permanent oiba koi campus ama ba tai masi su athu matam da semgal la ne lo so premier jamsi aroba kari mai thambiningi koi NIT ki matang su yamno kano maru institute singi amarakta amani NIT siko aduna hariba NIT Act 2007 koirongani khali ko NIT Act 2007 gi makhada koi 2010 da koi link ki bani manipur gi NIT je ko temporary office oina ta yen da leiraga adum yamna haurakpadi hono yamna picture abasu magi angama leben da kali mo wakhara toraki ba ba tare adugumba kana institute amani adu si permanent si phawba 2010 dagi ngasi gatang khoi gi kan permanent campus ma ta thamlagani hai si hoi thengna basu thengna khoi gi nungayo phawi hai ba tare ko aduga asap saba madu sinda khoi gi yam luri se manipur gi di haira kanda sum thabak singche yamna follow up action se amuksu ko 2010 dagi 2026 yauraba sida 10 da lingka ki bani ko aduga 26 da permanent gi wakan khalai ni ko ari taragadi wakan khan baji hai baji amuk madu hairam madani madu gi thabak ona sanction baji another 2010 years amuk sangi doribra haiba question jima mugla eba ko aduga sahi taragi kungi matung da permanent campus sawa haurega hairagadi madu pam di haibani ngasi hairamagadi yam thuna thabak madu gi mari renaba department sing na sinaba then madu gi mari layout adagi my program policy mayam sing adu koi frame to ba jaga identify to ba development to ba adike budget construction karai the center ki na kadai bo kamai to ko mayam sing adu ki chap chap ka no se amasi gi thauji hawan hata hawan ninge haibani maram yam darkar le masi thadore iba sidigi degree mayam thadro ke engineer wari ba ko adigi tongan ba courses yamna offer to bani de BTech ki MTech ki adigi MSc ki MBA PhD department yam gi offer to engineering ka science ka humanities ka School of Management Studies mayam sing asi hani NIT sta amasi gi pass out students se phanam thadora abani aduga even government ki kano sing da kano absorb to gi ba phanam yaura bani yamna manipur gi mapana satlaga engineering tamgo to mapana satlaga advanced science tamgo to ko to mayam sing adugi mahiru sing yam do asina kano tore ni ko aduna masi yamna miyeng sangadabani henna awang nong pokta khwaidagi henna phaba adugumna institute ga oina bisu honagadabani ko khoina karimgan de even knowledge ki di Guwahati or Shillong hoyam toina dum education gi poche kitang thak wang na lor sanai dena ko adamai tawdana manipur da kano haiba institute si da mapandagi su dum la tamnari bini ko mayam kano tawdana adum masi henna phan bam changi aduna parliament campus si di ngasi hayeng dagi thabok si hawaningi aduna high ki basuk phajai aduga madu follow up action se it's not take long time hai batare should not be delayed ko aduna tuki mati oi ba kana promising oi ba yamna prospect lai ba adugumba kana institute amani na thamge aduna miyam masi support piba as well as kana concerned department governments singna kana immediate action taken nama atahoni hariba kana CM gi kana singita ko wa singita